ngarang naga mapaldagi nupa macha ama Delhi da leiba mahaki ren ki ka da siduna leramle haidi Zomi Council na Federation of Haumi FOS ki Indigenous Pillar bu akanamong da condemn torakre loina na Manipur da tribe kuntraum du leiba ki manungda kunga mga khap pillar asida yawbu ki damak yamna kana yaning da bapong torakre restaurant ama mai chakhre ngarang nungtil pung mari makhairom tarakpada thangmai ban ki thau ground ga mayok na ba mai Islam lekai da leiba Melo restaurant cover restaurant ama khanghaudana mai chalakre haidi thodosi pau phangbadagi fire service ki sub officer CS Risikant na lusingba timna mai muthatuna kanna ba khusukhlai sing puduna laklaga mai adu muthatuna kanba ngamkre haidi thodosi department sigi director L Nabachandra masamak na sulaktuna yengsinki restaurant asi nagamapal kangzabi leraktagi RK Xavier Kobomi amagini haidi Kangpokpi dagi may ahom brown sugar kilo tararong ka kona na phare hade police control room na ngarang numidang thorok pocherol amada ngarang Kangpokpi PS na kon ba mafam amada leiba Alex Farm haina khangnaba area dagi may ahom brown sugar kilogram 9.8 ka kona na phare hade brown sugar singa kona na phare pasingdi bainai chong lungdim thongkhopaw lungdim amasung thamilun haukip kawi hade bainai chong amasung thongkhopaw na Kangpokpi district ki site to Gampazol gi Munom village tagi ne aduga thamilun haukip na cycle subdivision gi ti thangkan village tagi ne hade yamnaba brown sugar singa sima khoi ahumna sapon cap chani ga kunga manga da hap laga thamlamba ne hade makhoi dagi Maruti Alto car ama diesel auto ama amasung mobile phone mari su recover tawre hade thodo asigi matang da pau sesna phangma pau ge likhuna mana habida operation ase Kangpokpi ki SP Abhinav ki miyeng makhada combined team na chathakibane hade team ase Kangpokpi district police ki additional SP LO Kangpokpi Saparmana ki SDPO amasung Kangpokpi PS ki OC na lusingkhibane combined team ase da 16 AR amasung 112 CRPF ki partner singsu yauki combined forces na ngarang nutel punga marom tarakpodagi chathakeba operation manungda yamlaba drug singa se mai pak na phagalakpa ngamkhibane haide Asa worker amna kilometer kungganipan khongna satuna angang tara polio vaccine pithakre haide Manipur lengang sinduna numit ni sathakiba intensified pulse polio immunization IPPI campaign ki saru ama oina pangthokiba statewide polio immunization drive ki manungsanna Tamenglong district ki Nenlong atang khulen khuldagi masa ki sahi yankhai surabi asa worker maidin liu newmaina khongna kilometer kungganipan sangba lambi da satuna mahaki khulda leiba angang tara ta polio vaccine pithakre hadi Mahattamai primary health center da haukiba kumja 2007 gi hauraduna asa worker ama oina mathau pangthorakibane adubu Tamenglong district ta lambi thongi khudong chadaba mayok nabana asigumba statewide campaign asi satharakpada khudong chadaba kya mayok nai haidi mahana kilometer kungganipa labna leiba mahaki khulda satuna angang tara ta polio vaccine pithakibagi matang da palladuna hai aigi khulda de lambi thong matik sana leitabana khulasigi khunja sengna hengna bahonabada khudong chadaba kya mayok nai tamai headquarter dagina aigi atang khuno fawbagi lambi asi PMGSY ki makhada semkat khibane aduga atang khunau dagina tang khulen phawbagi arapana kilometer 8 ne adupu haiba lambi asidi hojuk phawba semkat ri haina phongdorakhi haidi Ukhulda Muivah oknaba thaurang tawre Government of India ka pestok tawnariba lalhawlop National Socialist Council of Nagaland Isak Muivah Nscn Muivah Thingalen Muivah mahaki pona phamlamdam ukhul ki somdalda thasi kungani thoida chahi yankhai gi matungda laknaba thaurang tawriba siga mari leinana ukhul amadi somdalda mahakpu oknaba sengat sagatpagi thabak ayamba losilakle hari press na phangmo paw gi matungina masagi chahi modraga mathoi suraba tangkhul naga gi lusingbasu oiriba TS Muivah asi haujuk Nagaland gi Dimapur gi base camp da laibane mahana pona phamda lakpada chayol amarom leiramgani haire Relic camp ki ningo sing sakau gani haide ngarang Uripok Sorbon Thingel gi library hall da Uripok apun balup amasung Uripok apun banupi lup ki oiba mifam ama pangthoktuna Uripok ki manungsan na lairiba lamboi khonang khongi trade and export relic camp amasung langwa laima kholen gi relic camp sing Relic camp ki ningo sing sakau na bawarem na khrei thasigi kunga manga da thangjunumita pangthokadoriba ningo sakau bagi thoramase langol ningthaugi laibungda pangthokani haina sumi phamasina amata oina yanakhe Uripok apun balup na miyam gi damak pai khalakleba thabak thoramda tengbang minasi haina su phongdorakle
Yasko singa kham lerakta mi hathina hatok piram labirita gi thotok ki makha taba report sing thamlakle mahaki haksang leramba ka police na sil tawraga thijin khre machanupa gi birthday numita hatok piba oiramle aroiba mathomang pangthokre police na complainant ge statement lokre senaba phadre haidi Manipur da tang thokpa thotok sing gi manungda ama oina Yasko singa kham lerakta lebi rims ki physiotherapy department da senior physiotherapy soirambadagi komja 2019 gi December da thabakta gi pothar khrebi Dr. Angom Ningol Asem Ongbi Rita Patam Thina mayumakta da hatok piramba thodok ki matangda Imphal Police Station na mihat pagi case ama laukhat khibaga loinada laikhidrabagi haksang leram khiba mahaki yumgi anisuba floor gi ka nahan phawbada sil tok sinduna investigation sa tharakhrabasu ngarang numitang waram phawbada mihat asida senaba miyosing phagat pangam khidre thawdo asigi matangda laikhidrabagi mapuraba Asem Mohendro advocate ka wari sanaduna thawdo asigi matangda hanglubada mahana hai mahake loina bibu mihathina hatok piramba numit adu makhoi ani ge naitom poksaba machanupa yai khomba Asem Elias Rahul gi mapok numit birthday oiba numit ne numit adu da mahake high court of Manipur gi single bench samada mahama lep khiba election petition case ama laibadagi mahosagomna kai samthong da leiba mahaki chamber da ayoki pung 13 taramdai da kari masa ama tongduna satki hare mahana election petition asida leblak pada udok thogliba numit asida mapok numit tangkhiba mahaki machanupa asisu advocate oibanina mangonda assist tawhalake adubu election petition asigi wayal sathagadaba single bench ki judge adu court asigi decision bench ta su phamgadabana khara thengthana chatsi haiduna yumdagi pung 13 taramdai da chamber yoroklaba matungda high court ta satkibani haide adu mahak yumda lairingai pung 9 makhairom tarakpadagi hauruduna laikhidrabi mahak loina bina machanupa gi mapuk numit idamak ngamjaba hai leina singba katuna lai khurombagi thorom pangthokhi thorom adu losilaba matungda court chatnana bagidamak chamber da hana thunglakibane numin adugi nungthil pung 9 makhairom tarakpada court ki matam losilakpadagi yumda halakpada nungthil pung 5 khajitang henba duaida yumda thunglake hana yumda halakpa matungda thawdo asi thengnarakibane haide makatana hai mahaki yum asi floor mari leibani ahanba floor da mahak leiraga anisuba floor da laikhidrabi mahaki loinabi ka machanupa ka leibani floor amamam da ka ahumari leibani mi leinadaba floor su yawi hairake loina Rita ge haksang gi karamba mafam sing sokpagi hanglubada mahana kok ki sarukta ayamba sokpani aduga atopa haksang ge part sing deso so I hai adu postmortem examination gi report phanglaba matung chakchana khanglagani hairake loina rims ki mineral sangda postmortem examination tawba loiraba mahaki loina begi haksang ngarang ayo pung 13 rom tarakpada lawduna mahaki aroiba mathomangam pangthokpa loibada ngairi haina phongdorake Sing amadi tamgi MLA danatana Muslim su Indigenous Pillar gi mateng pangki haina phongdorakre sawombung kabui khunjau da yungliba Indigenous Pillar asina khunai asida piriba paujal khangdaba kharana Indigenous Pillar gi matangda wakna khongbagum pangkhongda khongbasu khangjinbiba matam yaure Indigenous Pillar asida we solemnize the principle of 7 yek salai haina edi masida yek salai masa khangdaba kharana problem sagatluidabani haina Haumi Youth Front ki General Secretary KS Johnson na khuyek piduna thadrok Cerol amana khanghalakle Cerol duna makhata na high pillar asi sagana bo hona bada Manipur amadi Manipur gi mapanda leriba purup kudimakna mateng panglakhe Manipur gi indigenous MLA sing danatana Muslim sing nasu atopa purup sing nasu mateng pangbeki amadi yelhaumi yek salai leba purup kunga mangana amata chithadana mateng pangmina duna mapung phana losinba ngamjakhibane yelhaumi yek salai taret leba apun bagi sakta mama thamlaba miyoi sakyana angam mateng pangbirakhiba kudimasu Federation of Haumi ge Youth Front ki maikai de ki tobimal khangba ulakle pillar sigi mateng panglakhiba singda akia khang pirambagumba manba wahewata seasonally ba pawdu yawba thengnare asigi matang da su All Manipur Working Journalist Union amju ki maikai de ki su matang asta kharakupna yengsin biba mathau tabra habdu khanabina ba thamlakle yek salai level lamdam sigi yelhomi gi yumbi yungbada mateng pangba mi bulan ohana honariba mi singsu yelhomi yek salai level phurup kun ga mangabu singna bani haina lawroi da bagi maram leite haina su serol sinema khatarakle mayai lambi matam ga sana ba maong da semba haudrabadi ngasi ahing lungai dagi matam kaktana lambi thinglagani haire Miyoi lesing kiyagi puksak oina balalol itik athu akai amadi maroi ba chatraba yadraba lambi ama oina chatnariba mayai lambi haraga khangnariba National Highway 137A matang chunaba mo ongda semba haudrabadi lambi thingbagi khongjang sangsilagani miyamna chu saruk yabiyo haina mayai lambi apun bulop Malagi Publicity Secretary S Shyamkesh hona kuyek piduna thadorpa cherol amana phongdorakle
Zerosna Makata Hai Ilang Houdring Ban Todring Lambi Taukaidring Lambi Samjin Bagi Wakal Later Public Works Department PWD Engineer Singase Ya de Haiba Makahanba Matam Oire Matam Sang Lambi Asibu Sambinaba Yangsin Binaba Later Bagumna Later Pana Nasidi Yam Satin Kodong Tinga Oiba Takta Lady Sangi Lambi San Lamna Buhena Phare Maya Lambi Apun Balupna Lambi Asibu Matang Sunaba Lambi Amagum Samgat Pinaba Sahi Amamakagi Mamang the Haijaduna Lakibane Adubu Mari Lenaba Department and Haki Matang Naibago on the port hall Karamian Ba Natana Atai Kong Tang Lokalate Tauram Libakara Dusu Good Lena Quality Maintain Tauram Dabana Maram Oiraga No Monomagi Soxilapaki Sang Hangalakle Nasi the Miokiagi Lapland or the Lambia Si Hiding a Letana Soxin Cray Lambia Si Power Satkani Kanbada Kina Badagi Miron Bissing Atopa Lambi the Taiga Sanare Atu Akagi Anae Pukalakumatam the Lambia Si Pawgani Kanba BP 1 Kanare Maramadan Lambia Si Matanga Sunan among the Samba Hauderba October Tarataruki Hingungadagi Lambia Si Ting Naba Pirep Loban Hana Zeros in Makatarakle Ngarang Bisnupur Police Commando na Thamna Pukpidagi football player ama Parga Pukibadagi Didim Lambi Tinglo de Hade Ngara ayo angan bapung mangarom taba matamda gypsy ama amasung angoba masugi car amada lakiba Bisnupur Police Commando ge Kangbu Singna Thamna Pukpigi Ward number 4 Advanced Intermediate Public School gi lerakta leba football player ama phaduna pukibadagi Thamna Pukpida khoisaunaraba miyamna tidim lambi thinglore adabu Bisnupur SP ga wari sanaraba matung commando na phakiba miyoi ado condition amata yaudana thadorakpadagi lambi thingbagi khongjang ado handokre haide Bisnupur District Police Commando na phaduna pururaba miyoi adugi mamingna Moirang Them Singlemba Elias Kalu sahi konganipan apokpa lenga kawi ngarang ayu commando gi kangbu na miyoi ase mayumdagi phaduna pokibadagi Thamna Pukpigi khoisaunaraba nupi sing amasung nupa kayana lambi da tholaktuna tidim lambi thingbagi khongjang sangsin ki hade loinana commando na phakiba Moirang Them Singlemba condition amta yauduna thadorakadabane haina dabi tauke Lambi Tingbagi Kongjang Sangsin Kiba Myoising Adugi Maikai the Pongdora Kibada, Police no Paduna Pukiba Moirang Temp Singlemba Si football player Ama Oibagi Matakta, NGO Ki Office Amagi Gari Tauduna Imong Manung Puliba Misakni, Mahak Pakiba Simaram Zade Mahapu Atobada Condition Yauduna Tadorak Trabadi, Henna Kanba Kongjang Kaya Sangsin Gani Haina, Pongdoki Haide, Amaram the Lambi Tingbagi Kongjang Asina maram oiraga ngarang tongan ba lalholop singna Black Day haina laukthokuna kaukiba general strike total shutdown manungda ana ayek dharma karma amasung essential service ki oina di komthokani haijarabasu sauna akaiba pk miyam ki khongjang aduna maram oiraga Moirang police ki OC mafam adula laktuna ban tawriba miyosinga wari sanake loinana Makhoi Kharabu Miyam Dugi Mihut Oina Khangatlaga Bisnupur SP ki office ta puduna wari sanake loinana wari sanaki badu da nakalanigi marakta wakal tamina badagi didim lambi da Taramba lambi tingbagi khongjang adu handoke loinana commando na phaduna pukiba Moirang Them Singlemba su condition amata yauduna thadoraki hairi Village Sing Tanaramdana Forest Department Community Reserve Oina Laukthokpagi Phire Pende withdraw tawgadabani haina phongdorakre Sursanpur District ki Henglep TD block ki manung sanba Lailong L amasung Lailong S village ki jurisdiction da lairiba singgi saruk amabu Manipur Sarkar ki Forest Department Community Reserve Oina Laukthokpagi phire asi yaningde loinana Lolong S ki sip S kangtena Masiga mari lenana sathaliba file processing adu khudakta withdraw tawgadabani karigomba withdraw tawdaba tarabadi maduda tholakpa aphafatagi daita pumba chenariba singna masa masana pugadabani haina Henglep block ki manungsanna lairiba Khampi village Naupalong village Muntha village Kamkailon village Saisang village amasung Selbum village ki sipsingna thadorokpo joint statement amana hairi zerosin makhata na hairibana hairiba sipsing asi Laijong S community reserve ka naknauna lairiba khulgi sipsingni Lailong S community Reserve ase Lailong L amasung Lailong S ke jurisdiction manung da laiba khul singni khul ani asigi jurisdiction manung da laiba saruk sing asibu Manipur Sarkar gi Forest Department Community Reserve haina Laukthok lambagi tawong asi yamna kanna yaningda bapongdorakle jaga asibu Community Reserve haina laukthokkibagi official order su village chief sing asina uba phangdre adubu mamang sahi 2024 ki January 25 da Lailong S village ki chief S kangtena Saisang Area Civ Association ki Chairman Secretary the City ama tharakibadagi khangbane Wildlife Protection Act 1972 Section 36 Clause C ki matungena National Park Sanctuary natraga Conservation Area ki manungsanna laitaba private natraga community land sing ase wildlife sing yokhatnaba amasung makhoibu ngak senduna thamnabagi damakta community reserve oina individual sing natraga mafam aduda lairiba community singna volunteer tawba yai hairiba thong ase mafam aduda lairiba fauna flora and tradition
traditional amasung cultural conservation value amasung practicing adu protect taunabagi damaktani adumapu lailong S community reserve ase formation tawbagi matangda lailong S village ki chip na mari lenaba khungi chip singas da karigumba khanghalamba tawde maramadunu lailong S village ki chip ki thawng se kana mong da condemn tawi loinan hairiba phirep ase athuba matamda handokadabane karigumba handoktaba tarabudi masida tholokpa afapata ki daita do mahak masana pujagadabane haide Myanmar ki Sagang region the motorized arm paraglider ki attack the myoy kun henna hat khre Myanmar ki Sagang region the military na chathakiba motorized paraglider attack the Myanmar layak ki mayok to chathakiba thorom the sarugya ba myoy kun henna hat khre haina Amnesty International amadi media sing report torakle haukiba ni thokaba numit ki numidang the Myanmar ki Sagang region the miyam sing Buddhist festival amadi phajin kiba political prisoners sing thadorok laba thoram pangthok lingai da attack anirak satharakibani hairi hariba attack asi sahi manga gi matung da satharakiba khwaidagi chawba attack oigani haina panare Myanmar ki military junta na sahi asigi aroiba sarukta election pangthok naba honaringai sera asida asigumba attack sathaba asina miyamda aki akang piba amadi military gi junta gi mayokta leirakpa singgi mathakta karamba thabak sathagani habadu utpa oigani haina Amnesty International na phongdurakle Chaumyu township da anirak satharakiba attack adu ahanbadu numidang pung nipanda amadi numidang pung 13 da satharaki maduda miyoi kundagi kuntrani thoirum hatke loinana miyoi kiana aso apanangan ki haina media no report tawnarakle attack adu da miyoi kia laikidabano haibagi subscriber report hojik phawbagi oina khangalakpa leitre adubu motorized paraglider sizinaba haibasi Myanmar ki military junta singna miyamna kungna leiba mafam singda khulai thadanabagi oina khakta sizinaduna lakhibani haina UN human rights na phongdorakhibasu laikre hairi